Hayeng April Mapanasi Sajibugi Nongma Panba Chairauba Numitni Adubu Tha Taramathoi Helaklaba Manipur gi irang asida miyamna chairauba asi karamna pangthokadoribage haibasida ASK-TV gi paumi Sana Chauba amadi Jingkhaidagi report ama Sajibugi Nongma Panba Maitegi na chai hoba chairaubna lakbada ahamamukta ASK-TV maikegi lamdam asigi ireja singbu yaife pojen bijari hujik thokliba irang maraksida lamdam asigi ireja singna chairauba asi karamna pangthokpage haibidugi matangda miyamgi wakhalol adu Paujamjari miyam puna miyang kami nasi. La hak tak tegi salam lutin buka dan menakta indoi pai bungo nai be mada chenjeruba sangaman mana masing do tara lukoi fu haureraga magi fongganda adugum laba pataba saroi ngaroi imu laimu akala thau saba ingkela kepa mayam jingdo madugi damakta indai leitai jabigi hauramni aduna maram oiraga leipaki oiba asumbat thogda se masida sanamahi temple bo sinlangdana iram khonglam tareki achobal laifam lem jingi laisa laije iru iseng lodana inamdam sigi teksa salai tareki mapa mong singda adugum laba punamakto kokchana bagina magta kaurang tawdana pangtok pase mapi mapa oiba singnasu udabiu punsinung sang pibiu hadana temple board ki maibaren amoina aina mayang wi mafamda thamjari Sajibu Nongpama Chairauba Maitegi Jahi Hoba Sina Lakpada Hogi Manpur ngasi thogliba hoi dohidraba awaba tariba singse ngasi hab numitagi ison chamidana punamak kokpoir sinu duga phaba lebak hanegumna hansinbor sinu hoje isol mhamdeni jari duga baja myamsu mikap thopinaba aduga myam punna hongjang jangjang minaga yai phaba manpu ohanbri myam punna saruk yamina seje haijage myam Positse yam khenare yamna change lai ko aduga cheraubagi function sidi ithak irangi yaugdana lining laison ga mari leinana yam chamna pangtho aningi timing singi matungina cheraubuji ishorgi tawda yadabagi ma dang tawrage pojon badasu nungaitre thoibe irang su nungaitre sengi problem su loi oire aduduna laigi tawda yadaba fijon dang hongaga dumai cheraubai khudon tambasi ibung singna su tama anu hai adu kumamagine tamningbado moina pura anu haibani tu again khale singna tawrise yaningde moina sanaba lila sumale karigino haibada vote ki matang sidari irang si nimiaba aduna loira kandari amuchu irang je haurakani habege thajaba leyeba khoida Maitai chairauba pagi Sajibu Nongma Panba asina lakpada Manipurda leminariba kanglo puruk khudimakta punna hingminnabagi punna chaukhutminnabagi iramdam Manipur si punna ngaminnabagi adumba wakhalon chenba ursuna haina ahan mamaktada amukogi maikaidagi ireicha punimakta yaipa pawgen pijari asigumba maruweba numit ase asida kumaigi soruksi yaringi handahalaga lai goiba thormasida khare hena mapung pharaga thabak tominaraga ekoi punamagna achetpa phirep ama lominaraga iripak iramdam Manipur asi singnarakpa khudingmak chapchana thengnagani lamdam sida lemineba yalomi punamak mikap thokpuga loinana yelomi amana ipanat ipunat haktaktagi chelakpa maribak nungsiba maphurup nungsiba Manipurgi apunbagi saktamgi damag thabak tominarkiba wakal madugi thogdang punamakto amona lominaraga apunba Manipur amagi damakta akoi punamak thabak tominarsi haiba wafamsi ireicha punamakta pawjel pijari Maitai singi amata ngairaba Nongma Panba Maitai chairauba asi lebak miyamna karamna pangthokli haibigi matangda ASK-TV gi maikaidigi miyamna paujamjariba video journalist Sana Jau Ningomba loinana cameraman Singkhai Morangcha